Incredible Story Manipur na ngasisu aigi nuksiraba viewersinggidamak 2023 da release tawkhiba pending trend gi movie puduna laksari. Phare adudi mayam matam amata manghandabida movie romda oina mai onsilasi. Movie asina haurakpada aikhoida 2023 gi matamdagi ulai. Mafam asida leiriba mipum khudingmak masa masagi oiba thabaksingda aduki matik mathau silami. Mafam asida leiriba miyoi khara amana masa masagi thabak chatnabagidamak train amada tongduna mafam amada chatlammi. Asumna makhoising adu train adu tongduna lakpa matamda ahal amana ising thakke haiduna magi bottle adubu makhum hangtoami. Adubu matam aduda magi botangi makhum adu makhada onduna chatkirami. Botan makhum adubu nupa amana khungatke tawba matamda khanghaudana botan makhum adu mafam adudagi mangkhirami. Matam aduda makhoisingi phone adu hanaga manadaba mawongda makhoigi phone gi signalsing adu loina mangkhirami. Aduga makhoigi phone aduda earthquake lakpagi alert chu makhoigi phone aduda piraami. Asumna tawriba mataw aduda makhoising adu angakpa amadi akiba fawrami. Adubu matam asida makhoigi train adudi adumak phun speed ta thauduna chatlibani. Train aduna asumna thaurakpana tanen amagi manungda train adu thaujankhirami. Asumna train aduna tanen manung aduda thaujalakpa matamda wormhole amagi manungda train adu changkhirami. Asumna train aduna wormhole manung aduda changsinba haurakpa matamda train aduda tongliba makhoising adu loinamak gyan mangduna wanthakirami. Sin asi change tawduna aikhoida makhoigi compartment adubu jangan marakta leiba napi ngata haujanduna leiba tanen amadagi phaudorakpadu aikhoida uhalai. Aduga makhoising adusu loina gyan tarai. Makoina leiramiba mafam asi uba matamda makoi masada angakpa amadi pakhatpa fawrami. Aduga mafam asi makoina hana ukhiba mafam amagumna khalami. Makoising asi Tokyo da lakhibani. Aduga makoina hujik leiriba mafam asisu Tokyo gi mafamdani. Adubu makoina hana ukhiba Tokyo gi mafam aduga haujikadi yamna khetnare. Haujik makoina leiriba Tokyo gi mafam asidi uwa ngaktana haujalaga jungle oina leirami. Tawriba mataw asida makhoi angakpa kaya ama fawrami. Aduga makhoi mafam asida mataw karamna lakhibano haibasi makhoigi masada chamamnaba amadi mipaiba kaya amasu fawrami. Matang asida makhoina amuksu khangami madudi makhoina mafam asida lakliba asi makhoigi train du pumba pulap lakpa nate makhoigi compartment khaktamak mafam asida lakpani haibasi makhoina matang asida su khanga ami. Compartment aduda tonglakliba miyoising aduna loina pakhatnaba aduda makhoigi compartment aduda yaurakpa sem kauba fire service da thabak tawwa nupa amana makhoising adubu kari amata pakhatanabagi damak mafam aduda themjinbirami. Aduga mafam aduda Jumi kauba nupi amasu yaurami. Mahaksu fire service da thabak tawnabagi damak training tawriba nupi amani. Mahak sem gidi satra amasu oirami. Aduga mahakna sem gi mateng kaya amasu pangami. Adugi su mathakta sembu Jumi na lona pamjarami. Adudagi aikhoida sin asi change tawduna 2023 gi matamda train asina lakhiba mafam aduda ulai. Train gi management kangbu aduna makhoigi compartment asibu mataw karamna mangkhribano haiduna makhoi matha yamna sarami. Aduga makhoina tanen aduda sangduna compartment asibu kadomda mangkhribano haiduna su thiba horaami. Tasengna makidi mafam asida mangiba asi compartment ama khakta oiramde compartment ani oiduna leirami. Compartment amana sem hoina tongliba compartment aduni. Aduga atopa compartment amadudi mafam kadaida leiribano haiba aikhoina su hojik khangba ngamdribani. Asumna tawduna train gi tanen manung aduda management kangbu aduna su nakal animaktagi changaktuna makhoigi compartment adubu kadaida chatkribano haiduna yenga ami. Aduga nakal amaromda amuksu jangan manung aduda leiba tanen amagi manungda sem Jumi amadi nupa amaga tawduna makhoina su mafam aduda leiba city bu thirami. Adubu makhoina asum lakpa matamda tanen adugi nakanda light ki mangan ama nganba uraami. Asumna ngalakliba mangal adu makhoina khalami madudi makhoibu rescue tawba lakliba kangbu ni haiduna. Aduga nakal amaromdasu management kangbu aduna changakpa matamda tanen gi nakan wangmadagi light ki mangan amabu urami. Matam aduda train gi management kangbu aduna khalami mafam asida leiribasi makhoigi mangkhiba gi compartment adu oiramgani haiduna. Adum oinamak makhoina uriba adudi nakal amaromdagi changakhiba makhoigi management team gi kangbu adu oiduna leirami. Aduga nakal amaromdasu sem hoigi kangbuna ukhiba mangan adudi numitki mangan oiduna leirami. Aduga makhoina mafam aduda thoglaktuna yengba matamda makhoising adu masada angakpa amadi akiba kaya ama fawrami.
ꯃꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯣꯀꯤꯌꯣꯒꯤ ꯁꯤꯇꯤꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯗꯦꯖꯥꯔꯠ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯁꯦꯝꯅ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯝꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯤꯗ ꯀꯔꯤꯁꯨ ꯁꯤꯇꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯗꯦꯖꯥꯔꯠ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯁꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯊꯥꯖꯔꯝꯗꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯊꯥꯖꯗꯕ ꯑꯗꯨꯗ ꯁꯦꯝꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯅꯝꯃꯛꯈꯤꯕ ꯑꯀꯣꯏꯕ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯗꯨꯕꯨ ꯃꯥꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯇꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯄꯥꯈꯠꯄ ꯑꯃꯗꯤ ꯃꯤꯄꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯗꯦꯖꯥꯔꯠꯀꯤ ꯂꯝ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯆꯥꯗꯨꯅ ꯂꯩꯒꯅꯤ꯫ ꯃꯈꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯄꯨꯡ 7 ꯁꯨꯖꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯤ ꯑꯃꯠꯇ ꯂꯥꯛꯑꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯛꯑꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯈꯔꯗ ꯆꯥꯅꯕ ꯈꯔꯕꯨ ꯌꯥꯎꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯅꯕ ꯈꯔ ꯌꯥꯎꯔꯛꯂꯤꯕ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯖꯦꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯄꯦꯅꯤ ꯀꯧꯕ ꯅꯨꯄꯤ ꯑꯃꯕꯨ ꯌꯥꯎꯔꯛꯑꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯆꯥꯛ ꯈꯔ ꯍꯦꯟꯅ ꯂꯥꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯦꯒꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯥꯅꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯌꯦꯡꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯆꯥꯅꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯐꯪꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯃꯍꯥꯛꯅ ꯕꯦꯒ ꯑꯃꯗꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯂꯦꯇꯔ ꯑꯃꯕꯨ ꯐꯪꯉꯝꯃꯤ꯫ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯂꯦꯇꯔ ꯑꯗꯨ ꯃꯍꯥꯛꯅ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜꯒꯤ ꯂꯦꯇꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯇꯔ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤ ꯄꯦꯅꯤꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯑꯁꯤ ꯍꯥꯏꯔꯤꯕ ꯂꯦꯇꯔ ꯌꯥꯎꯔꯛꯂꯤꯕ ꯕꯦꯒ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯖꯦꯛ ꯇꯧꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜꯒꯤ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤꯕꯨ ꯒꯣꯚꯔꯟꯃꯦꯟꯠꯗ ꯇꯧꯗꯨꯅ ꯀꯣꯛꯍꯟꯅꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯦꯒ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯍꯥꯛꯅ ꯍꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯉꯥꯡꯉꯤꯕ ꯋꯥ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯛꯇꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯉꯥꯡꯕ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯅꯕ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯕ꯭ꯂꯣꯒꯔ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯖꯨꯃꯤ ꯑꯃꯗꯤ ꯁꯦꯝꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯄꯦꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯗꯤ ꯊꯥꯖꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯕꯦꯒꯁꯤꯡ ꯑꯁꯤꯗꯒꯤ ꯂꯨꯠ ꯇꯧꯗꯨꯅ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯥꯔꯥꯁꯤꯃꯥ ꯑꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅꯗꯤ ꯊꯥꯖꯗꯦ ꯃꯔꯝꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯁꯤ ꯀꯥꯔꯥꯁꯤꯃꯤ ꯀꯧꯔꯝꯃꯤ꯫ ꯑꯁꯦꯡꯕ ꯑꯁꯤ ꯈꯪꯉꯛꯄ ꯃꯇꯝꯗ ꯁꯦꯝꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯀꯥꯔꯥꯁꯤꯃꯥ ꯑꯁꯤꯕꯨ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯍꯥꯛ ꯖꯪꯒꯜ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯔꯨꯕ ꯃꯐꯝ ꯑꯃꯗ ꯇꯥꯗꯨꯅ ꯁꯤꯒꯗꯧꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯦꯝ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯁꯦꯝꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯕ ꯑꯗꯨꯗ ꯁꯦꯝꯒꯤ ꯃꯐꯝꯗ ꯃꯍꯥꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯦꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛ ꯑꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯅꯠꯇꯦ, ꯑꯩꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯕ ꯍꯦꯌꯔ ꯗ꯭ꯔꯦꯁꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯦꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯁꯦꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯗꯨꯝ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯌꯥꯎꯔꯛꯄ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯝꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯦꯝꯒꯤ ꯃꯐꯝꯗ ꯍꯪꯉꯛꯑꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯦꯝꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨ ꯑꯣꯟꯅꯔꯦ, ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯐꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯂꯩ, ꯃꯗꯨꯕꯨ ꯀꯥꯎꯅꯕꯒꯤꯗꯃꯛ ꯑꯩꯅ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯃ ꯂꯤꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯑꯃ ꯂꯩ, ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯇꯦꯛꯍꯟꯈꯤꯕꯅꯤ꯫
ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯍꯥꯛꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯝꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯔꯥꯁꯤꯃꯥꯁꯨ ꯃꯥꯒꯤ ꯃꯌꯥꯝꯕꯕꯨ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ꯫ ꯃꯌꯥꯝꯕꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯛꯏ꯫ ꯃꯌꯥꯝꯕ ꯑꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯄꯨ ꯊꯨꯡꯅꯕꯒꯤꯗꯃꯛ ꯂꯣꯏꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯕ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯒꯤꯗꯃꯛ ꯅꯤꯡꯕ ꯊꯨꯡꯅꯕ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀ꯭ꯔꯤꯃꯤꯅꯦꯜꯅꯤ ꯍꯥꯏꯗꯨꯅ ꯀꯦꯁ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯕ ꯑꯁꯤꯒꯤ ꯊꯥꯗꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯇ꯭ꯔꯦꯟ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯂꯦꯇꯔ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯇꯣꯡꯗꯨꯅ ꯃꯌꯥꯝꯕꯕꯨ ꯂꯧꯕ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯇꯣꯡꯂꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯀꯨꯝꯃꯛꯇꯨꯅ ꯖꯪꯒꯜ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯆꯥꯅꯕꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯇꯋꯥꯔ ꯑꯃꯕꯨ ꯎꯔꯝꯃꯤ꯫ ꯇꯋꯥꯔ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯇꯋꯥꯔ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯑꯉꯛꯄ ꯐꯥꯎꯔꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯇꯋꯥꯔ ꯑꯁꯤ ꯃꯈꯣꯏꯅ 2026ꯗ ꯂꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯇꯋꯥꯔ ꯑꯃꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯗꯤ 2023ꯗꯒꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯤꯡꯅꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯁꯤ ꯐ꯭ꯌꯨꯆꯔꯗ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯕꯥꯏꯑꯣꯂꯣꯖꯤꯁ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯪꯒꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤ ꯃꯈꯣꯏꯅ ꯆꯍꯤ 30ꯒꯤ ꯃꯇꯨꯡꯗ ꯍꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯥꯅꯔꯝꯕ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯦꯡꯅꯕ ꯑꯗꯨꯗꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯁ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯆꯍꯤ 90 ꯉꯟꯈꯠꯅ ꯐ꯭ꯌꯨꯆꯔꯗ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯗ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ 2023ꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯀꯝꯄꯥꯔꯠꯃꯦꯟ ꯑꯅꯤꯕꯨ ꯃꯥꯡꯈꯤꯕ ꯑꯁꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯒꯤ ꯅ꯭ꯌꯨꯁꯇꯁꯨ ꯂꯣꯏꯅ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯇꯅꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯁꯥꯏꯟꯇꯤꯁ ꯀꯌꯥ ꯑꯃ ꯇꯧꯗꯨꯅꯁꯨ ꯀꯝꯄꯥꯔꯠꯃꯦꯟ ꯑꯅꯤ ꯑꯗꯨꯕꯨ ꯃꯥꯡꯈꯤꯕꯒꯤꯗꯃꯛ ꯊꯤꯖꯤꯟ ꯈꯣꯠꯆꯤꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯃꯇꯧ ꯀꯔꯝꯅ ꯀꯝꯄꯥꯔꯠꯃꯦꯟ ꯑꯅꯤ ꯑꯁꯤꯕꯨ ꯃꯥꯡꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯀꯝꯄꯥꯔꯠꯃꯦꯟ ꯑꯅꯤ ꯃꯥꯡꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯅꯥꯎꯟꯁ ꯇꯧꯕ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯦꯅꯥꯎꯟꯁ ꯇꯧꯒꯗꯣꯔꯤꯕ ꯑꯁꯤ ꯃꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯆꯦꯜꯂꯤꯕ ꯇ꯭ꯔꯦꯟ ꯑꯃꯗꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯅꯤ ꯃꯇꯧ ꯀꯔꯝꯅ ꯇꯅꯦꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯥꯡꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯝꯄꯥꯔꯠꯃꯦꯟ ꯑꯅꯤ ꯑꯁꯤꯗ ꯃꯤꯑꯣꯏ 100ꯔꯣꯝ ꯍꯦꯟꯅ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯁꯤꯟ ꯑꯁꯤ ꯁꯤꯞ ꯇꯧꯗꯨꯅ ꯐ꯭ꯌꯨꯆꯔꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯐ꯭ꯌꯨꯆꯔꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏ ꯋꯥꯅꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯛꯅꯕ ꯏꯁꯤꯡꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯅꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯁꯦꯝꯅ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯑꯥꯏꯗꯤꯌꯥ ꯑꯃꯕꯨ ꯄꯨꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤꯕ ꯑꯥꯏꯗꯤꯌꯥ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯄꯣꯂꯤꯊꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯗ꯭ꯔꯣꯞ ꯑꯃꯅꯤꯇ ꯑꯣꯏꯔꯕꯁꯨ ꯖꯣꯛꯁꯟꯗꯨꯅ ꯊꯝꯕ ꯉꯝꯂꯕꯗꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯑꯥꯏꯗꯤꯌꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯐꯦꯜ ꯇꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯕꯥꯏꯑꯣꯂꯣꯖꯤꯁ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯤꯖꯤꯟ ꯈꯣꯠꯆꯤꯟꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯤꯖꯟꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯩ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩ ꯑꯁꯤꯒꯤ ꯑꯅꯛꯄꯗ ꯏꯁꯤꯡ ꯂꯩꯇ꯭ꯔꯕꯗꯤ ꯍꯧꯕ ꯉꯝꯗꯕ ꯂꯩ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩ ꯑꯁꯤ ꯊꯦꯡꯅꯕ ꯃꯇꯝꯗꯒꯤ ꯃꯈꯣꯏꯅ ꯈꯟꯅꯔꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯅꯛꯄꯗ ꯇꯨꯔꯦꯟ ꯅꯠꯇ꯭ꯔꯒ ꯂꯣꯛ ꯃꯆꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯃꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯝꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯣꯛ ꯅꯠꯇ꯭ꯔꯒ ꯇꯨꯔꯦꯟ ꯑꯃꯕꯨ ꯊꯦꯡꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯕꯥꯏꯑꯣꯂꯣꯖꯤꯁ ꯑꯃꯗꯤ ꯀꯔꯥꯁꯤꯃꯥ ꯖꯨꯃꯤ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯥꯎꯟꯇꯦꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯥꯎꯟꯇꯦꯟ ꯑꯁꯤ ꯀꯥꯗꯨꯅ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅꯁꯨ ꯈꯟꯅꯔꯝꯃꯤ ꯃꯗꯨꯗꯤ ꯃꯥꯎꯟꯇꯦꯟ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯣꯛ ꯅꯠꯇ꯭ꯔꯒ ꯇꯨꯔꯦꯟ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯥꯒꯗꯧꯔꯤꯕ ꯅꯨꯡꯒꯥꯏꯒꯤ ꯃꯥꯎꯟꯇꯦꯟ ꯃꯊꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯕ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯞ ꯌꯨꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯦꯝꯗꯤ ꯐꯥꯌꯔ ꯐꯥꯏꯇꯔ ꯑꯃ ꯑꯣꯏꯕꯅ ꯊꯧꯔꯤ ꯇꯧꯗꯨꯅ ꯃꯊꯛꯇ ꯀꯥꯕꯁꯤ ꯃꯥꯒꯤꯗꯤ ꯍꯩꯅꯖꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯂꯤꯅ ꯊꯧꯔꯤ ꯑꯃꯕꯨ ꯁꯥꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯒꯥꯏ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯝꯃꯤ꯫
mahakna asum kakhalakpa matamda mafam aduda ising leiba mafam amabu thengnarami. Ising leiriba adu uba matamda mahak aduki matik haraurami. Asigi matung semna mountain adugi awangba mathak aduda kakhatuna yengba matamda makhoigi Tokyo City adugi awangba building sing adubu samudragi ironungda loina luptuna leiribadu mahakna urami. Asigi matung semna makhoigi compartment aduda halaklaba matamda leiriba miyoi sing aduda mahakna urakiba sing adu loina tamami. Pau adu taba matamda mafam aduda leiriba makhoi sing adu aduki matik nungairamde. Karigidamak makhoigi future da asigumba yamna khudong thiraba thaudo asi matau karamna thoklibano haiba asi khanba matamda makhoi aduki matik mathwai nungairamde. Mathangi numit amada makhoigi compartment adudagi danaka kauba nupa amana mapanda thoktuna mahak mathanda leirami. Asumna mathanda leiringai tanja aduda miyoiba amana mabu hatnabagi damak attack tauba hauraami. Asumna attack tawrakpa aduda mahak mathwai hingnabagi damak makhoigi compartment tana chelaami. Aduga compartment aduda leiriba miyoi sing aduda mahakna miyoiba amana mahakpu hatnabagi damak tawrae haiduna hairammi. Adum oinamak mana hairiba wasing asi miyoi khara amanadi thajarami. Adubu mafam aduda leiriba miyoi khara amanadi mana ngangiba wasing asi semjan sajanba wahaini haiduna khalami. Asumna makhoina leiringai tanja asida mafam aduda nong churaami. Asumna nongna churakpa asida makhoi mafam aduda leiriba miyoi sing adu aduki matik haraunarami. Makhoina khalami madudi thaknaba ising amadi irujanaba ising makhoigi damak mafam asida marang kaina leiragani haiduna makhoina khalami. Aduga makhoigi marakta yauriba biologist adunasu makhoigi mafam asida panbi kaya amabusu thijalami. Mahakna thijaliba panbi sing asi makhoina chaduna hingnabagi damaktani. Biologist asina tawriba thabak asida mafam asida leiriba miyoi singnasu magi damak mateng kaya amasu pangami. Asidagi aikoina amuk uba fangi penny amadi jumi makhoi ani berry kharabu thinabagi damak mafam amada laami. Makhoi ani na asum lakpa matamda jumina seranana poisonous oiraba berry amabu chasalami. Jumina sariba poisonous oiraba berry asi karigumba matam chana layeng haudrabadi aduki matik miyoibagi hakchangda khudong thiningai oiba berry makhal amani. Berry asi sarubadagi jumigi hakchang asi aduki matik sondaduna mafam aduda lekthara ami. Asumna tawrakpa matau aduda semnasu mafam aduda yamna mathwai wajarami. Semgi mawong asidagi aikoinasu khangba ngami madudi semnasu berrybu nungsi haiba asi. Asigi matungdagi jumina nariba aduda compartment aduda leiriba miyoising aduna magi ngamjabi mawongda mateng kaya ama pangbirami. Asumna mayam changduna mateng tawibadagi jumigi hakchang adusu nongmagi phagalaami. Asumna tawduna compartment aduda leiriba makhoising adu family amagum aduki matik yamna nungsi chanana mafam aduda leiminarami. Mafam asida leiriba makhoising asina asumna khanarami madudi makhoising asi karigumba asumna asum leiba taragadi makhoi nongma natraga nongwadi soidana siragani haibasi masana khangami. Maram asina masana masabu hingnabagi damak makhoi karigumba thabak kharadi tawrasi haiduna makhoi khanarami. Asidagi makhoina hainarami madudi hayengdagi makhoi hingnabagi damak thabak kaya ama suba haurasi haiduna mafam aduda janarami. Asigi matungdagi makhoi thabak kaya ama surami. Khara amana chanaba thirami aduga khara amana makhoina chaba thakpada sijananaba haiduna pochai kaya amasu semami. Aduga khara amanasu isingi damak sinlangduna tawrami. Makhoina thabak mayam asi aduki matik ningthijana numitche ama phajana surami. Adugi matung makhoina chabagi matam asi yaurakpa matamda yamna poisonous oiraba berry kharabu mafam aduda thengnarami. Berry asi makhoina khalami madudi Tanaka hairiba nupa asina mafam asida mix tawsanduna thanamlibani haiba asi. Tanaka hairiba nupa asisu makhoigi compartment asidagi makhoina tanthokhrabani. Karigidamak mahakku tanthoklibano hairabadi makhoigi mafam asidagi mahakna kati amabu hurankhibagi damaktani. Asigi matung numidangi matam aduda makhoina mainam kaya ama paiduna jangan manung aduda nupa adubu thinabagi damak laami. Adubu makhoina thirakpa matamda nupa adudi makhoina mafam aduda thiba fanglamde. Adubu nupa aduna hurankhiba kati adubudi makhoina mafam aduda thengnarami. Biologist aduna nungti numit khudingi mafam aduda leiriba akoiba adubu thijin khochenduna leirami. Mafam adugi leiriba structure adugi matung ina biologist aduna makhoisingi mafamda asumna hairami.
mafam asigi anakpada turel amadi soidana leiramgani hairiba turel asi karigumba aikoina thengnaba taragadi turel asidagi ising thakpasu yaragani aduga turel asida leiriba nga sing asibusu aikoina phaduna chaba yagani haiduna makhoisingi mafamda hairammi asigi matung makhoising aduna turen adubu thinabagi damak laami makhoina sumlakpa matamda biologist adugi mathakta nupa amana attack tawraami asumna biologist aduda attack tawrakpa adudagi makhoina biologist adubu makhoigi compartment aduda puduna laami adudagi makhoina amu khalammi madudi mamangda tanakana mafam asida miyoi ama lei miyoi aduna mangonda attack tawraknaba tanarakhi haiba adu makhoi mayam loina thajarami aduga matang asida makhoina khangami madudi mafam asida makhoina taba miyoi khara amasu leire haiba asi asumna makhoina leiringai tanja asida tanaka adusu makhoigi compartment aduda laami aduga tanakana makhoigi mafamda asumna hairami karigumba nakhoina aibu nakhoigi compartment asida leihanba taragadi nakhoigi damak aina nakhoigi kananaba thabak kaya ama tawgani aduga ai security gi thabakta leirambani maram asina ai trap makhan kaya amasu semba hai haiduna makhoigi mafamda hairami aduga amuksu makhatana hairami mafam asigi akoiba asida aina trap kaya amabu semduna nakhoi mayambu secure oina thamgani haiduna hairami asumna tanakana hairiba wafamsing asi leiriba makhoising asinasu loina yarami asigi matungdagi makhoigi nongmagi tawfam tokpa masagi duty sing adu loina tawrami aduga karasimanasu penigi masam adubu kakpirami asumna mahaki masam adu kakpiduna magi haijaba thabak adubu tawba matamda mahaksu aduki matik haraurami aduga leiriba miyoising adu jangan manung aduda magi tawfam tokpa thabaksing adu tawduna nongmagi oiba numit adu makhoina phajana spend tawrami mathangi numitta jumi amadi sem makhoi anina leiringai matamda makhoigi compartment adugi manakta angang masa amabu thengnarami angang masa aduna makhoibu uba matamda mafam adudagi yamna kanna chenkirami angang aduna chenkibagi lambi aduda makhoi anina angang adubusu yamna kanna tanarami makhoi anina asum tanarakpa matamda angang adu turen amagi manakta jawraami aduga angang adudi turen adugi wangmada lanthokirami aduga makhoi anigi mafamda angang aduna asumna hairami nakhoi ani aibu mafam asida ngaiduna leiramu hairamaga angang adu mafam adudagi yamna kanna chenkirami asumna makhoi anina angang adubu ngaiduna leiringai matam aduda karasima adusu makhoibu thinabagi damak mafam aduda yawraami adubu makhoina phanakuina ngairabasu angang adudi makhoigi manakta laamde asumna angang aduna makhoigi manakta laktaba adudagi makhoina asumna hainarami madudi angang adugi mafamda chattuna makhoina angang adubu thirusi haiduna adudagi makhoina turen adubu lanthokuna angang adubu thinabagi damak chatpa haurammi asumna makhoina angang adubu thiba asum lakpa matamda makhoina mafam amada compartment amabu thengnarami hairiba atopa compartment asini moigi compartment sinataba ngasai compartment ani mangkhe haibadugi compartment ama adu makhoigi compartment asi oiduna leirami makhoina thengnariba atopa compartment asidi makhoina leiriba compartment adudagi aduki matik advance oiduna leirami adudagi mafam asida jomoto kauba nupa ama leirami jomoto hairiba nupa asina makhoigi compartment asigi leader oiduna leiramlibani jomoto gi manak asida karasimina sangsinduna asumna hairami aikoigi inakta leiriba biologist aduda mi amana attack tawrai haiduna makhoigi mafamda hairami asumna haiba matam aduda jomoto na hairai biologist aduda attack tawrakpadugi damak makhoibu ngakpiu haiduna karasimi gi mafamda hairai mafam asida makhoi jomoto amadi sem makhoi important oiba wahi kharabu share tawnarami aduga asumna hairami mafam asida fangiba chana thaknabagi maram amadi makhoina leiriba chinjak singsigi matangda su hainarami aduga jomoto na makhoigi mafamda asumna hairami makhoigi compartment asina mafam asida lakpa matamda ship amabu thengnarami aduga ship asigi manungda radio amadi diary su yawrami haiduna hairami adudagi makhoina radio adugi signal adu thina lakpa matamda makhoina Canada da signal amabu thaki hairami adudagi makhoina khangba ngamami madudi makhoising asi sahi 60 gi mathakta hena lakle haiba asi adudagi amuksu makhoina makhatana khangami madudi makhoigi pitribi asi 2026 gi matamda aduki matik yamna tamthina mangtakba thokre haiba asi kari maramgi damak asumna mangtaklibano hairabadi miyoiba singna space ta satellite kaya amabu space ki maramda thijanaba thagalami asumna makhoina thagatpa matam asida makhoigi asoiba amasu leirami madudi
ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯀꯣꯏꯕ ꯑꯁꯤꯗ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯗ ꯁ꯭ꯄꯦꯁ ꯑꯃꯒ ꯊꯦꯡꯒꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯗꯨꯒ ꯊꯦꯡꯒꯥꯏꯅꯔꯨꯕ ꯑꯗꯨꯗꯒꯤ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯝꯕ ꯖꯤꯕ ꯄꯥꯟꯕ ꯑꯃꯗꯤ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯝꯅ ꯖꯣꯃꯣꯇꯣꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯔꯤꯕ ꯔꯦꯗꯤꯑꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯃꯣꯇꯣꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯔꯦꯗꯤꯑꯣ ꯑꯗꯨ ꯑꯁꯨꯝꯅ ꯄꯥꯎ ꯐꯥꯎꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯅꯦꯜ ꯑꯗꯨ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯁꯦꯝ ꯍꯣꯏ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯤꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯝꯃꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯂꯥꯏꯅ ꯃꯈꯣꯏꯕꯨ ꯆꯥꯟꯕꯤꯗꯨꯅ ꯐ꯭ꯌꯨꯆꯔꯒꯤ ꯃꯇꯝ ꯑꯁꯤꯗ ꯊꯥꯔꯛꯂꯒ ꯃꯈꯣꯏꯒꯤ ꯄꯥꯁꯇ ꯇꯧꯔꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯅꯕꯒꯤꯗꯃꯛ ꯇꯟꯖꯥ ꯑꯃ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯈꯟꯅꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯤꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯤꯔꯝ ꯑꯃ ꯇꯧꯗꯨꯅ ꯄꯥꯁꯀꯤ ꯃꯇꯝꯗ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯁꯦꯝꯗꯣꯛꯎꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯥꯁꯇ ꯆꯠꯅꯕ ꯋꯦ ꯑꯃꯕꯨ ꯊꯤꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯃꯈꯣꯏꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯄꯥꯁꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯝꯃꯤ꯫ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯇꯨꯔꯦꯟ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯇꯨꯔꯦꯟ ꯑꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯨꯔꯦꯟ ꯑꯗꯨ ꯐꯪꯕꯗꯒꯤ ꯃꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯗꯨꯅ ꯇꯨꯔꯦꯟ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯔꯝꯃꯤ꯫ ꯇꯨꯔꯦꯟ ꯑꯗꯨꯗꯒꯤ ꯉꯥ ꯀꯌꯥ ꯑꯃꯁꯨ ꯐꯥꯗꯨꯅ ꯃꯈꯣꯏꯅ ꯆꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯔꯨꯖꯅꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯕꯀꯦꯠ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏꯅ ꯁꯦꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯕꯥꯏꯑꯣꯂꯣꯖꯤꯁ ꯑꯗꯨꯒ ꯃꯈꯣꯏ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯅꯨꯡ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯑꯁꯪꯕ ꯃꯆꯨꯒꯤ ꯅꯨꯡ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯡ ꯑꯁꯤ ꯃꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯡ ꯑꯁꯤꯗꯒꯤꯁꯨ ꯃꯉꯥꯟ ꯑꯃ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯅꯨꯡ ꯑꯁꯤ ꯇꯅꯥꯀꯥꯅꯁꯨ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯥꯏꯑꯣꯂꯣꯖꯤꯁ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯅꯔꯖꯤ ꯀꯌꯥ ꯑꯃ ꯌꯥꯎꯏ, ꯍꯥꯏꯔꯤꯕ ꯏꯅꯔꯖꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯂꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯇꯅꯥꯀꯥꯅ ꯖꯣꯃꯣꯇꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯖꯣꯃꯣꯇꯣꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯎꯁꯤꯡ ꯑꯁꯤ ꯇꯝꯕꯒꯤꯗꯃꯛ ꯖꯣꯃꯣꯇꯣꯅ ꯃꯥꯒꯤ ꯃꯐꯝꯗ ꯆꯥꯅꯕ ꯈꯔꯕꯨ ꯄꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯗ ꯄꯦꯅꯥ ꯑꯃꯗꯤ ꯖꯨꯃꯤ ꯃꯈꯣꯏ ꯑꯅꯤ ꯎꯠꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯆꯍꯤ ꯃꯇꯥꯡꯁꯨ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯣꯏꯅꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯁꯨ ꯑꯣꯏꯔꯛꯏ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯌꯦꯠꯅꯔꯝꯃꯤ꯫ ꯃꯔꯩ ꯌꯦꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯦꯅꯥꯅ ꯁꯥꯎꯔꯗꯨꯅ ꯖꯨꯃꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯏꯟꯊꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯟꯊꯨꯕ ꯃꯇꯝ ꯑꯗꯨꯗ ꯖꯨꯃꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯎꯕ ꯃꯇꯝꯗ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯀꯤꯕ ꯐꯥꯎꯔꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯤꯕ ꯃꯤ ꯑꯃꯕꯨ ꯐꯨꯝꯃꯒ ꯂꯩꯔꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯤꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯇꯝꯅ ꯆꯦꯟꯅꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯅꯨꯄꯥ ꯈꯔꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯠꯆꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯄꯦꯅꯤꯅ ꯖꯨꯃꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯅꯝꯗꯨꯅ ꯃꯁꯥꯕꯨ ꯍꯤꯡꯖꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯁꯦꯝꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯦꯝ ꯑꯃꯗꯤ ꯀꯥꯔꯥꯁꯤꯃꯥ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯖꯨꯃꯤꯕꯨ ꯀꯟꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯃꯤ ꯑꯃꯗꯤ ꯖꯨꯃꯤ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯨꯃꯤ ꯑꯗꯨ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯤꯞ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯤꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯃꯊ꯭ꯋꯥꯏꯕꯨ ꯍꯤꯡꯖꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯅꯨꯡ ꯑꯗꯨꯗ ꯂꯣꯠꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯦꯝ ꯑꯃꯗꯤ ꯀꯥꯔꯥꯁꯤꯃꯥ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯖꯨꯃꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯛꯄꯗꯒꯤ ꯑꯇꯣꯞꯄ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯍꯦꯗ ꯖꯣꯃꯣꯇꯣ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯖꯣꯃꯣꯇꯣꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫
ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤꯁꯤꯡꯕꯨ ꯐꯥꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯣꯃꯣꯇꯣꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯤꯡꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯖꯨꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯐꯪꯅꯕ ꯊꯤꯔꯒ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯣꯃꯣꯇꯣꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯊꯥꯖꯔꯝꯗꯦ, ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯐꯨꯝꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯃꯣꯇꯣꯅ ꯁꯦꯝꯍꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟꯒꯤ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯅꯤꯛ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯃꯍꯥꯛꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯏꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛ ꯊꯥꯡ ꯑꯃꯅ ꯃꯍꯥꯛꯄꯨ ꯊꯤꯜꯂꯒ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕ ꯑꯁꯤꯗꯒꯤ ꯂꯩꯔꯤꯕ ꯀꯝꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯖꯣꯃꯣꯇꯣꯕꯨ ꯂꯤꯗꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯝꯃꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯀꯥꯔꯥꯁꯤꯃꯥ ꯑꯃꯗꯤ ꯁꯦꯝ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯁꯥꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯕꯨ ꯁꯦꯝꯃꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯕꯨ ꯁꯦꯝꯃꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯑꯇꯣꯞꯄ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯕꯨ ꯁꯦꯝꯃꯤꯕꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯗ ꯖꯣꯃꯣꯇꯣ ꯑꯗꯨꯕꯨ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯖꯣꯃꯣꯇꯣ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯁꯤꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯛꯑꯝꯃꯤ꯫ ꯁꯤꯞ ꯑꯗꯨꯒꯤ ꯕꯣꯛꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯖꯨꯃꯤꯕꯨ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈꯪꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯃꯣꯇꯣꯅ ꯔꯦꯗꯤꯑꯣ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯖꯨꯃꯤꯅ ꯂꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯉꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯟ ꯃꯈꯩ ꯖꯣꯃꯣꯇꯣꯅ ꯔꯦꯗꯤꯑꯣꯗ ꯄꯥꯎ ꯐꯥꯎꯅꯕ ꯁꯥꯔꯤꯕ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯔꯦꯗꯤꯑꯣ ꯑꯁꯤꯗꯤ ꯌꯥꯗꯕ, ꯇꯔꯥꯁꯝꯗꯕ ꯔꯦꯗꯤꯑꯣ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯖꯨꯃꯤꯅ ꯂꯣꯏꯅ ꯈꯪꯉꯛꯄꯗꯒꯤ ꯕꯣꯛꯁ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯇꯨꯅ ꯖꯣꯃꯣꯇꯣꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯤꯗꯃꯛ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯣꯏꯗꯕ ꯗ꯭ꯔꯃꯥ ꯑꯃ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯃꯣꯇꯣꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯩ ꯑꯁꯤ ꯄꯥꯁꯠꯀꯤ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯁꯤꯡꯊꯥꯅꯕꯤꯗꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯑꯩꯕꯨ ꯂꯤꯗꯔ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯊꯝꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯕ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯄꯥꯁꯠꯇ ꯆꯠꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯂꯤꯗꯔ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯂꯩꯕ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯕꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯃꯣꯇꯣꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯖꯨꯃꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯨꯃꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯣꯃꯣꯇꯣ ꯑꯗꯨ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯖꯨꯃꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯄꯨꯟꯁꯤꯜꯂꯒ ꯊꯅꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯁꯦꯝ ꯍꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯁꯦꯝꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅꯁꯨ ꯈꯟꯅꯔꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯖꯣꯃꯣꯇꯣꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯖꯨꯃꯤꯕꯨ ꯄꯤꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟꯅ ꯂꯥꯟ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟꯒ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟꯒ ꯂꯥꯟ ꯇꯧꯅꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯍꯦꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯃꯨꯟꯈ꯭ꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯂꯥꯟ ꯑꯁꯤ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯑꯩꯈꯣꯏꯒꯤ ꯂꯩꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯃ ꯍꯥꯟꯅ ꯁꯦꯝꯍꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕꯥꯏꯑꯣꯂꯣꯖꯤꯁ ꯑꯗꯨꯒ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯅꯕꯒꯤꯗꯃꯛ ꯃꯐꯝ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯇꯣꯞꯄ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯅꯨꯄꯥ ꯈꯔꯅ ꯁꯦꯝ ꯍꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯈꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯠꯅꯔꯤꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯖꯣꯃꯣꯇꯣꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯅꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯃꯅ ꯑꯃꯒ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯍꯥꯠꯇꯣꯛꯅꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯂꯤꯗꯔ ꯀꯧꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ꯫
ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯤꯝ ꯑꯅꯤꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯈꯔ ꯑꯃꯅ ꯈꯥꯝꯇꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯐꯨꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥ ꯑꯃꯠꯇ ꯂꯦꯞꯅꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯏꯅ ꯐꯥꯏꯠ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯖꯨꯃꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛ ꯖꯣꯃꯣꯇꯣꯅ ꯐꯥꯖꯤꯟꯗꯨꯅ ꯊꯅꯝꯕ ꯑꯗꯨꯗꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯖꯣꯃꯣꯇꯣꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯔꯥꯟꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯐꯝꯗ ꯇꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯨꯃꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯖꯣꯃꯣꯇꯣꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯒꯤ ꯐꯅꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯗ꯭ꯔꯕꯗꯤ ꯃꯌꯥꯝ ꯑꯁꯤ ꯄꯥꯁꯇ ꯑꯃꯨꯛ ꯍꯟꯅꯕ ꯑꯁꯥ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯅꯁꯥꯅ ꯅꯊꯟꯗ ꯁꯤꯅꯤꯡꯕ ꯐꯥꯎꯕ ꯐꯥꯎꯔꯛꯄ ꯌꯥꯏ꯫ ꯃꯔꯝꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯗ꯭ꯔꯃꯥ ꯑꯁꯤ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯣꯃꯣꯇꯣꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯁꯦꯝꯅꯁꯨ ꯌꯥꯅꯤꯡꯉꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯖꯣꯃꯣꯇꯣ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯗꯥꯏꯔꯤ ꯑꯃ ꯊꯅꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯤꯗꯔ ꯑꯣꯏꯕ ꯇꯣꯛꯂꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯣꯃꯣꯇꯣꯅ ꯊꯅꯝꯂꯤꯕ ꯗꯥꯏꯔꯤ ꯑꯗꯨ ꯃꯈꯣꯏꯅ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯖꯣꯃꯣꯇꯣꯅ ꯃꯃꯥꯡꯗ ꯔꯦꯗꯤꯑꯣꯗꯒꯤ ꯄꯥꯎ ꯐꯥꯎꯅꯔꯒ ꯍꯥꯏꯔꯛꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕ 2060ꯒꯤ ꯃꯇꯝꯗꯅꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ 2026ꯒꯤ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯗꯥꯏꯔꯤ ꯑꯁꯤꯗ ꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯗꯥꯏꯔꯤ ꯑꯁꯤ ꯇꯁꯦꯡꯅꯃꯛ ꯁꯤꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯖꯣꯃꯣꯇꯣꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛ ꯕꯥꯏꯑꯣꯂꯣꯖꯤꯁ ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯂꯩꯅꯕ ꯊꯤꯕ ꯆꯠꯈꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯎꯠꯂꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯇꯋꯥꯔ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯋꯥꯔ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯁꯪꯕ ꯅꯨꯡ ꯃꯌꯥꯝ ꯑꯃ ꯃꯉꯥꯟ ꯐꯨꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯄ꯭ꯔꯖꯦꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯇꯅꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯇ꯭ꯔꯦꯟꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯅꯤꯕꯨ ꯃꯥꯡꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯤꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯊꯤꯖꯤꯜꯂꯛꯄ ꯃꯇꯝꯗ ꯇ꯭ꯔꯦꯟꯒꯤ ꯐꯨꯇꯦꯖ ꯀꯌꯥ ꯑꯃꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯨꯄꯔꯅꯣꯚꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯕ꯭ꯂꯦꯛ ꯍꯣꯜ ꯑꯃ ꯁꯦꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯑꯁꯤ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ꯫ ꯁꯨꯄꯔꯅꯣꯚꯥ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯃꯅ ꯆꯍꯤ ꯌꯥꯝꯅ ꯂꯤꯔꯛꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯨꯄꯔꯅꯣꯚꯥ ꯊꯣꯛꯂꯛꯇꯨꯅ ꯑꯁꯤꯒꯨꯝꯕ ꯋꯥꯔꯝꯍꯣꯜ ꯀꯌꯥ ꯑꯃ ꯁꯦꯝꯃꯛꯏ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯏꯟꯇꯤꯁ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ 2023ꯒꯤ ꯃꯇꯝꯒꯤ ꯇꯥꯏꯝꯂꯥꯏꯟ ꯑꯁꯤꯒ 2060ꯒꯤ ꯇꯥꯏꯝꯂꯥꯏꯟꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯦꯝ ꯍꯣꯏꯅ ꯂꯩꯔꯤꯕ ꯐ꯭ꯌꯨꯆꯔꯒꯤ 2026ꯒꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗ꯭ꯔꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯗꯥꯏꯔꯤ ꯑꯗꯨꯗ ꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯐꯖꯅ ꯁ꯭ꯇꯗꯤ ꯇꯧꯔꯝꯃꯤ꯫ ꯁ꯭ꯇꯗꯤ ꯐꯖꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯂꯛꯑꯝꯃꯤ ꯃꯗꯨꯗꯤ ꯁꯨꯄꯔꯅꯣꯚꯥꯒꯤ ꯃꯔꯝꯗ꯫ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗꯁꯨ ꯁꯥꯏꯟꯁꯀꯤ ꯇꯤꯆꯔ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯁꯥꯏꯟꯁꯀꯤ ꯇꯤꯆꯔ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯁꯨꯄꯔꯅꯣꯚꯥꯒꯤ ꯃꯇꯥꯡꯗꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯃꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯤꯔꯛꯑꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯃꯥꯡꯅꯕꯒꯤꯗꯃꯛ ꯁꯨꯄꯔꯅꯣꯚꯥ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯅꯥꯀꯥꯅ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯉꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯇꯅꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯋꯥꯔꯝꯍꯣꯜ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯋꯥꯔꯝꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯕꯨ ꯂꯣꯏꯅ ꯆꯤꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯃꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯅꯥꯀꯥꯅ ꯁꯥꯖꯕ ꯂꯥꯏꯙꯤ ꯑꯃꯕꯨ ꯋꯥꯔꯝꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯙꯤ ꯑꯗꯨ ꯍꯦꯛ ꯆꯤꯡꯁꯤꯟꯈꯤꯕꯒ ꯋꯥꯔꯝꯍꯣꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ 2023ꯒꯤ ꯃꯇꯝꯗ ꯇꯅꯦꯜ ꯑꯗꯨꯗ ꯗꯤꯇꯦꯛꯇꯤꯚ ꯈꯔ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯑꯗꯨꯕꯨ ꯃꯥꯡꯈꯤꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯊꯤꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯇꯅꯥꯀꯥꯅ ꯁꯥꯖꯕ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯛꯑꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯂꯥꯏꯙꯤ ꯑꯁꯤ ꯋꯥꯔꯝꯍꯣꯜ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯦꯝ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ 2023ꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯟꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯍꯟꯅꯕꯒꯤꯗꯃꯛ ꯋꯥꯔꯝꯍꯣꯜ ꯑꯆꯧꯕ ꯑꯃꯕꯨ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯝꯍꯣꯜ ꯑꯁꯤ ꯁꯦꯝꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯅꯔꯖꯤ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯪꯒꯗꯧꯔꯤꯕ ꯏꯅꯔꯖꯤꯁꯤꯡ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯐꯪꯈꯤꯕ ꯑꯁꯪꯕ ꯅꯨꯡ ꯑꯗꯨꯗꯒꯤ ꯐꯪꯉꯒꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯃꯈꯣꯏꯒꯤ ꯏꯅꯔꯖꯤ ꯑꯗꯨ ꯁꯦꯝꯅꯕꯒꯤꯗꯃꯛꯇ
ꯄꯥꯋꯔ ꯁꯄ꯭ꯂꯥꯏ ꯃꯊꯧ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯥꯋꯔ ꯁꯄ꯭ꯂꯥꯏꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯊꯥꯖꯔꯝꯃꯤ ꯃꯗꯨꯗꯤ ꯄꯥꯋꯔ ꯁꯄ꯭ꯂꯥꯏ ꯂꯩꯕ ꯃꯐꯝ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯇꯋꯥꯔꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯅ ꯇꯧꯊꯣꯛꯑꯝꯃꯤ ꯃꯈꯣꯏꯅ ꯇꯧꯈꯥꯏꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯄꯥꯋꯔ ꯁ꯭ꯇꯦꯁꯟ ꯑꯃ ꯂꯩꯔꯝꯃꯤ ꯄꯥꯋꯔ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯌꯥꯗꯕ ꯈꯣꯠꯇꯕꯁꯤꯡ ꯑꯗꯨ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯁꯦꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯏꯅꯔꯖꯤꯁꯤꯡ ꯑꯗꯨꯒ ꯇꯧꯗꯨꯅ ꯋꯥꯔꯝ ꯍꯣꯜ ꯑꯃ ꯁꯦꯝꯅꯕ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃꯁꯨ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯋꯥꯔꯝ ꯍꯣꯜ ꯑꯆꯧꯕ ꯑꯃꯁꯨ ꯃꯈꯣꯏꯅ ꯁꯦꯝꯃꯛꯄ ꯉꯝꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ 2023ꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯟꯒꯗꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯂꯣꯏꯅ ꯇꯣꯡꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯇꯅꯥꯀꯥꯗꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯇꯣꯡꯉꯛꯑꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯡꯍꯟꯗꯨꯅ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯃꯥꯅ ꯊꯤꯡꯖꯤꯜꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯗꯨꯗꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯋꯥꯔꯝ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯕꯨ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯝ ꯍꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯇꯣꯡꯉꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯋꯥꯟꯊꯔꯝꯃꯤ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯟꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯀꯟꯅ ꯊꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ 2023ꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯅ ꯀꯥꯏꯒꯗꯧꯕ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯃꯥꯡꯒꯗꯧꯕ 2026ꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯅ ꯀꯥꯏꯒꯗꯧꯕ ꯃꯇꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯛꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯐ꯭ꯌꯨꯆꯔꯗꯒꯤ ꯄꯣꯔꯛꯄ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨꯁꯨ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯣꯟꯁꯤꯡꯗ ꯅꯝꯃꯛꯈꯤꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯁꯤꯡ ꯑꯗꯨꯕꯨꯁꯨ ꯃꯈꯣꯏꯗ ꯂꯣꯏꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯊꯥꯖꯔꯝꯗꯦ ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯇꯧꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯄꯥꯎ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ 2023ꯗ ꯃꯥꯡꯈꯤꯕ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨ ꯃꯈꯣꯏꯅ 2026ꯗ ꯍꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯥꯎ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯟꯇꯣꯛꯑꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯟ ꯂꯧꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯁꯥꯏꯟꯇꯤꯁ ꯑꯃ ꯑꯩꯈꯣꯏꯗ ꯎꯠꯈꯤꯕ ꯁꯨꯄꯔꯅꯣꯚꯥꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯈꯤꯕ ꯁꯥꯏꯟꯇꯤꯁ ꯑꯗꯨꯁꯨ ꯃꯈꯣꯏꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯁꯪꯒ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯑꯁꯤ ꯐ꯭ꯌꯨꯆꯔꯒꯤ ꯃꯇꯝꯗ 2060ꯗ ꯆꯠꯂꯨꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯅꯝꯃꯛꯈꯤꯕ ꯚꯤꯗꯤꯑꯣ ꯄꯣꯁ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯃꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯔꯤꯕ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯃꯥꯡ ꯇꯥꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗꯒꯤ ꯅꯥꯊꯩꯗꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛ F-26 ꯀꯧꯕ ꯔꯣꯀꯦꯠ ꯑꯃꯕꯨ ꯁꯦꯝꯃꯦ ꯍꯥꯏꯔꯤꯕ ꯔꯣꯀꯦꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯁꯤꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯩꯗꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯃꯊꯃꯣꯏ ꯑꯗꯨ ꯍꯔꯥꯎꯕ ꯄꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯃꯝꯃꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯔꯤꯂꯦꯛꯁ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛꯇꯤ ꯔꯤꯂꯦꯛꯁ ꯑꯣꯏꯕꯗꯤ ꯑꯣꯏꯔꯝꯗꯦ ꯍꯥꯏꯔꯤꯕ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯁꯤꯅ ꯇꯥꯁꯜꯂꯛꯀꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯑꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯂꯔꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯀꯥꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯁꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯕ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯔꯣꯀꯦꯠ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯊꯨꯒꯥꯏꯕ ꯉꯝꯈ꯭ꯔꯦ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯅꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ
Ngasigi aigi explanation asida karigumba wahi wata soiba asoi aran jawrabasu mayamgi mafamda ngakpiu haiduna haijari.